PM Imphal da Lakpaga mari Leinana Union Home Secretary Amasung Governor gi level da Tongan Tonganba Mipham manirak Pangthokhre Kanglup ki irang mayok nariba state asida hauzik fauba gi official oina Prime Minister Narendra Modi Imphal da lakani haiba laukthoktrabasu Union Home Secretary Amasung Governor gi level da security sing yauna Tongan Tonganba Mipham manirak Pangthokhre Leinana state government ki maikaidagi Prime Minister khongchat ki mangoinana state asida paikhaliba infrastructure project sing athuba matamda loisinaba akanba instruction ga loinana thabak paikhatpa hokre haire Prime Minister Imphal da lakpa yai haibagi ingit ama leirabasu hauzik phaubagi oinade official oina laukthokpa amata leitre masak maming tangthokningdaba senior security official amana Hindustan Paukse da phongdokhibada Prime Minister gi Imphal khongchat ka mari leinana Union Home Secretary Govind Mohan Amasung Manipur gi Governor Ajay Kumar Valana Tongan Tonganba siar logduna security gi makok thongba official sing yauna Mipham anirak Pangthokhre Leinana Prime Minister gi Imphal khongchat ki mangoinana hauzik paikhaliba infrastructure project sing athubada loisinaba mari leinaba official sing da akanba instruction pikre haire New Delhi da leiba BJP gi senior functionary amana phongdokhibada Prime Minister Imphal da khongchat pangthoknaba thaurang taure aduba hauzik phaubagi oinade chapchana matam lepa leitri haire Karigumba Prime Minister asi Imphal da lakpa taravade Kanglup ki irang thokiba 2023 ge May ahum gi mangoinana ing 2022 ge February thada Manipur da laklamba dugi matungda handaki asina ahanbo oigadawribane ing 2023 gi May ahum dagi hauna state asida Kanglup ki irang thoklakraba matung Kuki amasung mitai Kanglup ani gi marakta security force na buffer zone haiba ama khaidoktuna changthok changsin yadana hauzik fauba leiribane adumakpo leiriba irang asi athuba matamda loisinaba Union Home Ministry gi maikaidagi haujiksu kuki amasung mitai forup ki oina Tongan Tonganba CSO singi level yauna level kayada wari sanaduna tungkoina gi oiba solution ama lakna bohonavadi leptre hauki bairai numitasu kuki zo insurgent group sing amasung Ministry of Home Affairs ki official singa wari sanabasu laikre senior security officer asina makhata na phongdokhibada PM gi Imphal khongchat asi July thagi ani suba natraga ahum suba chayolda oiraba yai adubu hauzik faubagi oinade chapchana tarik lepa leitre Prime Minister gi Imphal khongchat asiga mari leinana hauzik Imphal Valley amasung Churachandpur da Tongan Tonganba helipad ani sembagi thabak yamna kana sathare karigumba Prime Minister state asida lakpa taravade Imphal Valley da hana thunglaba matung chopper da Churachandpur tamna chatuna kuki zogi maruoiba official singa unagane Prime Minister gi khongchat asiga mari leinana maruoina Manipur khida leiba New Secretariat building amasung Manipur Police Headquarter gi thabak sing athubada loisinabasu Governor gi maikaidagi mari leinaba singda akanba instruction pikre masiga loinana Valley amasung Churachandpur district ki oina Prime Minister na chatkadaba lambi sing finalize tawkhre Manipur gi BJP gi functionary amana phongdokhibada hauzik faubagi oina Prime Minister Imphal da lakani haibagi chapchaba official oina khangalakpadi leitre adubu Prime Minister lakpa yai haibagi thajaba leibana masigi thaurang singdi paikhatpa hore karigumba Prime Minister Imphal da lakpa taravade July 18 dagi haugadawriba Parliament ki monsoon session gi mangoinana oiba yai adubu Prime Minister Narendra Modi ase hauzik foreign leibak manga da tour pangthokpada natana Brazil da pangthokadoriba BRICS summit su saruk yagane maraksida masak naiba tribe civil society organization ama oiriba Jongmi Council gi maikaidagi karigumba Prime Minister state asida lakpa taravade taramna okane karigumba mahak lakpa taravade Kanglup ki irangna maram oiraga hauzik state asida awaba kaya mayoknaribasi soidana kokpa ngamgani haibagi thajaba lei haike India gi Faba college Khangatpada Manipur gi Amatta Yaoba Ngamdre India gi oina khwaidagi Faba college Khangatpada Manipur dagi Amatta yauraktre India today na leiba ki Tongan Tonganba mafamda leiba college lising yangkhaiga nipan gi phibam yangsilaba matung north south east west haiduna region mari thongna khaidoglaga mathak thongba college manga Khangatpada Manipur dagi Amatta yaurukpa ngamkhidabane chahi khudingi India today na leiba kasida leiriba khwaidagi Faba college singi makok mathang list semduna lakthokpa gi thaurang logduna lakle yamna section ba kanglon amagi makhada college singi makok mathang list semba maramna India today gi report asida yumpham oiraga mama mapa oiba singda afaba college khallaga masa sing afaba college ta tamhanbagi thawong chathaduna lakhibane India today na Delhi da leiba research agency marketing and development associate ka khusam naraga Tongan Tonganba college lising yangkhai ga nipan gi hauzik oidiba phibam amasung lairik takpi bagi mawong matau yenglaga chahi khudingi makok mathangi list semduna lakhe handak chahi gi oina India today na college lising amaga chanipan hompuga manga gi matangda
Mapung phaba survey ama chathakhi haidiba college aduda arts, science, commerce, engineering amasung medical gi course takpi tambi bagi mawong matau kumna yengsinkhe. Miyamda college gi phibam mayek sengna khanganabagi pandamda India today na region gi waina amasung subject gi waina makok mathang list amasu semkhe. East region gi waina science college gi da Kolkata da laiba Ramkrishna Mission Vivekananda Centenary College na khwaidagi makok ithang thang na leire. Patna gi Anurgaha Narayan College, Patna gi Patna Women College Autonomous, Kolkata gi JD Birla Institute amasung Kolkata gi Lady Brabourne College na ni suba, ahum suba, mari suba masung mga suba da leire. West region gi waina Mumbai da laiba SBKN Mithivai College of Arts, Chauhan Institute of Science and Amrudaven Jivanlal College of Commerce and Economics, Mumbai gi St. Xavier College, Kisin Chan Chalaram College, Mumbai gi Sophia College for Women amasung Kalyanda laiba BK Virla College of Arts, Science and Commerce na khwaidagi afaba college sing oire. North region gi waina makok thongba college mga adude New Delhi gi Hindu College, Miranda House, Hansraj College, Kirori Mal College amasung Sri Venkateswar College ne. South region gi waina khwaidagi faba college sing de Chennai gi Lololal College, Madras Christian College, Bengaluru gi St. Joseph University, Chennai gi Stella Mary College amasung Bengaluru gi Department of Sciences Christian ne.